Ahandra maru ba pawda isagi ithau khangdana hakakta tanbagi hainabi thadolasi haina Industries Minister TS Biswajina haikre amade poni sagol yokhanabagi damak veterinary department thabak paikhalli harbasu maming khakta ging oiri Kurumjari, ISTV ki Manipuri Pau Miyeng Tabiru Singbu Taramnong Sabulana Azik Pau Sandong Pizari. Isagi Thau Khangdana Hak Hakta Tanbagi Haina Bithadok Lasi Haina Industries Minister TS Biswajina Ngasi City Convention Center da Pangtokpa National Handloom Day ki Thoram da Pangtokre. Minister of Textile Development Commissioner for Handlooms Weaver Service Center in Amadi Directorate of Handlooms and Textile Government of Manipur Sinduna Pangtokiba Ahumlak Shuba National Handloom Day celebration ke thom aduda Manipur Handloom and Handicraft Development Corporation Limited ki chairman MLA S Rajan Handloom and Textile ki director Lamli Kamesu Sauya ki Handloom and Textile ki campedium ama phongbagaloina na afobak cluster Andro Handloom Cluster amadi Yaro Bandiar Handloom Cluster da manapi duna pungning thot ki Minister Biswajina makhata na haikibda Manipur ge handloom ge pothok sing asi पृथ्वी की मार्केट ता चंगंदुना मार्केटिंग की खुदोंग चावल लेहंदुना वीवर्स सिंह की मार्केटिंग की अवाबा हंतहना बा मथक तारे हकी स्पिनिंग मिल जे अखोना लिंगगदी अखोई वीवर्स सिंह जदा अखोने हेने एडवांटेज पी जदतना अखोई इकोनॉमिकली अखोई चावल को मतमदा हे नमसिना तोंगा बिनो नम पीगनी हाइदरा को तमजबनी अदुन मसी पायलट प्रोजेक्ट होना मोरिया मदि अखोई जेनी बांदा साबा ओइबनीना soil si ayam nasu testing to na bagi ko gilari ba ayam haja karbani to ba masi pilot project ko pa kala masi yaar ga to expand to ga at least raw materials jo ko de phanga di adugi mati ko da problem sumle le to ba state amo ko gani maram de ko na women sing de ko le ba empowerment people matam da ba ko women sing ki employment people matam the maximum ko de ngasi lai ba employment women sector da piri se kari no ha ko de ngasi ki helum apo gilai ba mo sing sta piri se ne helum da ne अखोई के वकलों वही से सिजु अखोई माइंड से सिदा तुम चले हार गली अखोई पुन्ना नुंसिना बुझी हला कनी अदो अखोई थबक तोंगिना के चाम जु लेगनी अदो अखोई यूनिटी लेगनी एनी काइंड ऑफ फोर्स अखोई ना मदु फेस तो मतम दा अखोई लाइन अखोई ना नमना बगी मचा कोगनी है मतंग दा भारत भूमि पसिस्ता पांथोपगी थोरमसि लमजिंग अमदी कोऑपरेशन की अमदी तोंगान बा हमबदे काय को उचरी National Handloom Day si han sarna phone dawdana kaisi batang sida han ama matamba aduga home pharmacy office rasu Tanglab lamdamasi ki sagol poni yokhanabagi damakta veterinary department na thabak kaya paikhalli harbasu ISTV news na thijinbada fanglakpa report ki matung inadi paikhalli bathabak adu maming khaktagi oina leibugum tawri hiramasi da report ama Haji akhona leble mafam ase nambol oinam irengbam oinam haiba mafam adudagi kilometer manga mukchanga leiba tingkai khunauda Manipur sarkar ya amata ngairaba farm Manipur gi poni haiba akoi gi sagol tanglaba sagol ase yokhana bagi dongta leiba adu sanglen aduni adu sanglen ase akoi ISTV gi pawmi sin chalo yemu tamdadi mafam ase jungle dongna kana su leitaba sagol amata bu leitaba mafam ama oiramle masi mafam ase tasinamak yenglu matamda yamna pungning soningai ni Lain by sang matang sabi rega attendance singi yung sinto ng ay kotal ang matang sahan ba si ati sabak bay katar so anis lang di ko na yung tuoy na masi tawra kala sabat po ita nakali Manipur sarkar gi amata ngairaba poni farm asida leiba phim asi yakoni yenglu matamda leiba building kaiba sing aduga akoi gi santhi na chingba mayam sing asi yenglu matamda akoina khangning wafam di mamangi haukiba sarkar sing na amadi haujik leiba sarkar asina leiba akoi gi
poni farm asi matau karamna yengchilibage haibido kaya gi matik akoi khudong chada mong da thambage haibido lai film masina takli tasengna amata ngairaba prithibigi mafam amata su phangdraba aikoi gi sagol aduga sagol kangjei haina sanaba sisu sagol si muthiba matamda malem sidagi sagol kangjei si muthibi drawuni matam gi oina laiba akoi sagol kangjei gi program sing tobu khak natana laiba sagol sing asi yengsin bi mahutta laiba film masina takle madudi aikoi government asina sagol asi tasengnamak miamda masa mathanta lejarasino haina thadokpagi mafamni haibadu laiba film sina takle paliba sarkar asina haiba sagol asi kananabagi damakta khongthang lokotpa mathau tai haibasini sigi puni farm se sumana mudana leiba saruk budi semgat laga government na paikhat laga semgat laga si semgat ba matungda ikhoi khunja singna su sisida suba yaba langba yaba kaino ama ikhoina tauba yaba ni adubu hujik phau si sumana jingkhatana leiba sida ikhoi da su mangai government da su puni yamna tangba puni da su hujik se loina mangdana leire cameraman nanawgo loina na paudam jariba seram roses tingkai khunu poni farm Manipur. Advancement of testing gi batang da akhanaba nomagi oiba national training program among asi ICAR research complex da pangthokre ICAR research complex for northeastern region and national seed research and training center Banarasi UP na sintra pangthokki bathor maduda deputy chief minister Y Joy Kumar agriculture commissioner Dr Sohel Akhtar Meghalaya ICAR gi director Dr SB Ngachana Maroi Musing Oina Saruk Yaki Deputy Chief Minister Y Joy Kumar na Longi Singda mafam mafamga chanaba fo amadi chanaba maru marang phanganba mathok tai matamga chanaba technology sizinaduna Longi Singna satok marang kaina puthokna bohona si haiki and then try to provide seeds which will give better return, faster return to the farmers. Niyam gi wangwada council gi under secretary amadi staff hapsin khibagi matangda thijinba hoy haina education minister Radheshyamna haingang da pangtokpa meritorious award pangtokpagi thonggi tungda pawmising da phongdokre mahangna makhata na haikibada inglising ani ga tara marida matamajugi education minister na mahaki masen nupabu RR gi wangmada under secretary hapsin bamadi tongan ba staff contract hapagi matangda complaint kya lakpadagi education gi principal secretary da sinaduna thijinba khangkre niyam gi wangmada hapsin lamlabadi lokomam thokpa thabak chapchana lokhotani haiki not only council khaktagi nate atai de akoi gi lawram mayamam so irregular oye na complaint lakpa ya leibo ko court is le ado angon particular hoji council gi han lawram under secretary ga ado atopa employee 37 muki lawbogi complaint to lai lakpado akoi kanna hoji assembly phambaga aduga 100 days gi tawanga kuidri lakpa akoi kanna thijil le haba munna phajana thijin re action law ya damna aran ba yoram magade akoi dakar le action so in lawni kanna thijil la rukta na council board animakta akoi phajana mi yeng changa yam phajana akoi tawonna ba honari Hangang United Club Organization Sinduna Hangang Makhalikai Community Hall da pangtokpa thawmadu da award committee gi chairman S Ibotomba first MRG commandant and Herojit Mohotki joint director NG Uttam Icham gi president N Rajendro amadi Kangla Food Products ki proprietor A Birendrana maruwa musing na sawyaki Hangang Kendra da class 10 amadi 12 ta mark wang na phanglakpa mayor sing amadi atai hiram kya da makok thonglaba sing da manama thumi piduna ikai khumnab utki Thomadu da Minister T.S. Radheshyamna makhatana haikibda Mahiro Singna imung manungdagi hongna thaksi kasi amadi minung sigaloinana ahal laman masak khangna chatpa tamgadabani thaksi kasi amadi bebhar yaugdrabadi lairik tamlubagi kanaba thoina leiro haiki mama apa singnasu masa singbu phatre haiduna ka hena chebirodabani karida soibanu haibadu yenglaga mentionana ba honagadabni haiki Preserve the law so ahal laman amowaina masi tobirodabani agar wajah so amal sih ini isam nek kalau kita yunda lagi tapi bah kisah tapi berbeda wajah so amal sih jadi isam nek kalau tapi berbeda jadi wajah awak kira yang mira with interest and love Hawaii orang mesti namanya profesor itu berbeda ada yang dah lagi jika kita ada lawan lagi ada di sekolah kan ada mesti wajah so luar kami apa parents itu mama pas masa sini wajah nek kalau Luna Tokyo, anak itu pagi ni, hatta kami ini macam mana dia yaudi, loinya
Usi usi fata ba mina ile se mas fata ko ini deo. Drug ini su drug ini ko ini de. Pi pura ni kate. Pura by voice kra su pam. Biomedical Waste Management ki matangda Manipur Pollution Control Board na sinduna sarkar gi hospital lanai gi hospital amadi laboratory singi oiba mifam uma sajen thongda leiba state guest house ta pangthokre mifam aduda Manipur Pollution Control Board ki chairman L Radha Kishore RIMS ki director Dr S Navachandra JNIMS ki director Dr TS Bhimo amadi RIMS ki medical superintendent Dr CS Arun Kumar na khanan nenaba aduda saruk yakhi mifam aduna imphal amadi masigi akoibada leiriba hospital singdagi tholokpa biomedical waste sing RIMS JNIMS amadi lanai oina siza hospital da leiriba incinerator singda mai thaduna mangan bagi thabak chathari sarkar gi hospital ani asida leiriba incinerator asi hojik tawriba thabak asidagi khara pak sana panghong haningbagi apamba phungdoki control board ki site gi hospital dagi tholokpa waste sing niyom gi matung ina machu sanglaba dustbin sing sizinaba hospital authority singi pungin chinchin ki ngasi gi mifam na Manipur gi tongan manung hanjinna leiba hospital singdagi tholakpa medical waste sing ningtina manage tawnaba atuba da chingi district singi thopuriba officers sing yauba mifam ama pangthokani haina Manipur Pollution Control Board ki chairman L Radha Kishore na phongdoki hilli rias leiba arapata leiba district sing gi unit amam lingnaba koi paikhat na bhona jaragani sumna paikhat lagadi status da biomedical waste hospital de pulai pithoraiba koi general waste public waste medical waste human koi waste animal waste mayam singa se dispensary de laiba singa se koi control to bang amagani haibagi asama chowom koi ujare JNIMS hospital asi asoibina pik thanle haina People's Action for National Democratic Movement pandam na thadrok pachero amana thangalakli hosi pawgi marthan atemba bayam longi nasi Ladies Fitness World Keshampat Junction Tidim Main Road Ihan hanbo oina hangdok chaba nupi khaktagi oiba fitness center ni Fitness center asida aerobics zumba amasung makhal khudingi bodybuilding equipment su thamjari adomna adomgi convenient oiba khudong chaba matam ama yenglaga sanaba lakpiu Helping Hand Finance Service Pauna Bazaar amasung branching da apikpa sendoida group loan pizari lobiyu loina na hauzare tha amada anirak oiba lottery cum tender stop payment savings scheme lottery phawbada lakh mari ahangba share khara leiri yaubiho phone number 0385205178 or 8974877505 City swara ajinge 그리는 건 도대체 무슨 그리 용서 시디 요시는 있네 마시기 요시디 따따 디스코니네 어디 산악이 못 양는 신비 안 돼. Apuna Fitness Center na Sinjaba Manipur ki prize khwaidagi chawba competition 7 state level transformation challenge 2017 pangthok charagan competition asi tha ahum gi manungda arumba yamna henba amadi yamna watpa miyoi singna masagi normal weight ta thamduna chung firal jab henba changdam naban tha ahum gi manungda hakchang su bhawba aduga 1 lakh prize su phanghoba Apuna Fitness Center for better health society Sky Hospital के चीफ कार्डियोलॉजिस्ट डॉक्टर एल श्याम किशोर की लुसिंग मखादा हार्ट ऑपरेशन लिसिंग तरा मंगा की मथक पांगथोक्राबा वर्ल्ड क्लास हार्ट ट्रांसप्लांट सर्जन डॉक्टर अजय कोल स्काई हॉस्पिटल दा ओपन हार्ट सर्जरी बाईपास सर्जरी अमसुंग मखल मखा की हार्ट ऑपरेशन पांगथोक जरगनी आगांग गिदी ओटीएम सुंग हॉस्पिटल चार्ज फ्री ओइगनी लोइना डॉक्टर अजय कोल के हार्ट सर्जिकल ओपीडी की खुदोंग चाब लेजगनी अकुप मरुल की दमक रिसेप्शन का तानबियो Beneath 100 meters from the Earth's surface, naturally filtered through saline streams, pure, clean and healthy water. New Light Public School, Kanchipur, Old Palace Road, a co-educational institution under COSEB. Admission is going on for Class 11 Science for compartmental exam pass students. Special classes to be arranged, hostel accommodation inside school campus. The best cake and confectionaries in your city. Taste and feels heavenly. Likla Bakery, now open at Moirangkom.
Jerome Hotel, Palace Resort, first Manipur 3-star hotel in Guwahati. Rooms with free Wi-Fi, breakfast with tea, coffee, Manipuri lunch, dinner, high-tech conference room facility. Jerome Hotel, the brand of Manipur, has a new hotel at Guwahati with Jerome Palace, address Paltan Bazaar, next to Bazar, India, near Nepali Mandir. Break batung datang nukcari azim makata ko pauda Manipur ki cingtam thong manana chokar hana bahona bagi batang among oina media ki miyoi tarani pana saruk yaba tim ama jiri ki damak ngasi DGP LM Khauten Manipur Press Club te kilam thakre Eastern Arms Border ki proprietor AK Ibom chana sponsor tawduna tatkiba khongchat aduda MJU ki President W Samjaina Luchingki lam tha bagi thomadu da DGP LM Khautena jiri da leriba prajamiyam na kari awat apal thengnari haibadu khangana ba media ki team ama chali ba khongchat asi afabani haiki big interest ke ni haidi koi jiribam area remote areas the development labor problem labor public mayam na problem difficulties mayam law and order issues mayam ad labor mayam se koi noi chin naw sing na chatlaga ada information se collect toraga shom da disseminate to bige do bnena ekoi ki behalf ta public ki behalf ta adugi chatpi bani haina ekoi mayam na lobby ge do bne MJU ki President Samjaina Jiribu Anoba district ama orepada kari kari awat apa lebagi haibadu Manipur Sarkar da khangana ba khongchat asi chatpani haiki Jiri bamna Anoba district mo orepadigi magi legetaba lefam thokpa infrastructure mayam leibra leitabra haibdu punamak police ki awat apa mission parjar singi mayam punamak ki akoina pauji reporting tawjagani Wangoi Kendrada National Food Security ki beneficiary kharadi ngasi fawba chengmaru ama fawba phangdabasi labaktibani Hiramasida Tiganaba Akanba Wakum Sarkar da Thamlagani Haina National People's Party Manipur State Unit ki Secretary Khuraijam Loken Phongdokre Singmerong da Leiba NPP office da pangtokpa pawgi from amada mahana makhatana cheng phangdabagi wakat media da phongdok liba asi yamna nokningai ni tha nipa gi cheng mangkre haiduna media da phongdok liba asi committee ama semduna Tiganaba Sarkar da akanba pressure tawgani Sarkar na sumyam gi phampham thokpa cheng beneficiary sing da pigadabani Mang kriba cheng asi larhoba sing na lobo oiragadi madugi chapcha wafam miyam da singdopi haiki card holder sing sina ngon da la ko disu complaint tawre hawudi gi husi poba ko cheng maru mo phawa cha ba phangji na hai ai khoi mayam na atai na charaga cha da mo khoi na karmai lelam godagi adu masi kana na pichar tawuni karmai tawduna khoi na masi phangan gadagi haiba wakholo na kana gum amatan di haidraga media ki khutang na kana gum man injan bani man adu tawuni man legal sut tawuni adu tawuni ada tawuni kana mi sing na paw law na badudi laiba kendra hum fuji gi mamang dai khoi hamdam sida khoi gi wangwoi kendra sida khoi na mihut amoi na miyam gi seva tawuni thokko ja khoi si adu ki mati qualify oda adu ki mati mutual oida bani haina miyam na topa kendra sing logani adu yari makai di madu gum wakhalon sum press media khutang na puthok bir kanu Thawal Police Commando ngasi ukhong sang mamang lekai da combing operation chathakre lagliba Independence Day gi mawina na chathakiba combing operation adu da nupi yauna miyoi chama hena mayum dei koktholaga verification chathaki mifami pundi yaukide More town dagi kilometer lom chalaga leiba Gobajang village ta leiba tha taruklom suraba angang ama hydrocephalus naba thengnare Laina asi brand mahi tungsin ba hengalakpadagi ko ki saruk asi chawthoropani hari angang asi gi apokpi nongnai them kibgenna phongdoropada tha ahum lom pharakpa matamdagi angang asi gi makoki saruk asi nomagi chawba hengalakhi lambi thongi khudongcha da bamadi ana layangi mafam ningtina leitabana angang asi layangdana hojik fawba leiri Manipur Sarkar yauna ana layangi lamda thabak toriba miyoi singna mateng pangbiduna angang asi gi anaba asi kohan binaba nongnai them kibgenna apel torokle Hajuro sila pada maru pawam kan pijari isagi thau khangdana hakta ana tan bagi haina bi thadawasti haina Industries Minister TS Biswajinath haikre amadi poni sagol yokhan nabagi damak veterinary department na thabak paikali hairabasu maming khaktagi oi Haji Fabu Yonri, ISP Bina Pizza Manipuri Pau Mata Sida Lusindari, Ying Tabil Singbu Amukana Kurunjari.